mayamna hajik uriba asini se amuba machugi rani fidup sana machuna moirang kaba. Hello mayam, good morning. Aigi Lifestyle YouTube channel da mayam bu khoramjari. Hajik ai dukan da lae. Dukan gi poche khara lairi asi mapan da thangdoki ge loisan gi wai kai si. Hajik mayamna uriba asi je order lakpa se Udisa de lakpa raiba asi na si dei packaging tawgani phajana. Hajik uriba mayamna asi guma PHANEK ka fiduko je si je order lakpa naiba Udisa de. Gumba mayamna su order lawringa su order loba yani. Aigi description da WhatsApp contact pin na thami mayam WhatsApp contact tobira order tawringa su. Adugi matung na se mayam bu utkani amuba machugi Ranifee dup asengba. Dup siga asi PHANEK siga set oi haina order lakpani phajai haina asi ju ai packaging tawhi ge hajik. Asiga leire PHANEK asiga leire fidup order lakpa se. Asiga leire fidup asiga leire PHANEK matching oiba. Asi se su order lakpani. Asiga ama adugi matung da asiga ama packaging tawre ani khan atei ju leire ahum khan. Asi su order lakpani angang baga yellow color ga asiga leire fidup siga yellow color gi ani je set oina moya pamena asi su order lakpani. Asi su hajik ai packaging tawhi ge. Hajik uriba set se yamna pakchei yamna ju phajai matching se yellow color gi fidup ka karigumba miyamna asigumba set ta olawringa su miyam WhatsApp contact to biro order slow ba yani. Hajik miyamna uriba asi bala PHANEK siga asi fidup siga asi su order neba ani se su yamna phajai machu si ju asango machu se yamna phajai yellow color na moirang leina se pink ka yellow ga. Hajik set mari sure asiga ama leire asiga ama leire asiga ama leire asiga ama set manga neba order tawre ise. Miyamna hajik uriba asiga set ma leire asiga leire fidup asiga leire PHANEK isu matching oi haina moina pamna lobani. Adu eradi hajik set manga sure asi set siga asiga set ma leire asiga ju set ma leire asiga ju set ma lore set manga sure moina hajik si set manga se moina order torok pani aiba ai hajik puna maksi packaging tawuna loiraga adui matungda moigi address ta delivery pi kharani mayamna hajik uriba asi set manga se ready oire packaging tawna su loire hajik delivery pi kharani hajik aina myam bu uturisina aseng barani fidup amuba machugi myam bidu se loibata yengdu channel siga no boradi like comment subscribe share mutak tathokpiu lao myam ekbinarsi aseng barani fidup amuba machuga PHANEK ka loge set oire chakchani din se yamna si nong mangi hajik chakcha hi ge chana thangna lore hajik dukan da lae ai hajik myam bu thi aseng barani fidup amuba machugi nasi ena myam bu utkana na pothoi amuba machugi rani fidup asi se ai phajane tawraga sandoga myam phajane tawraga utke myam bidu se loibatak yengbiu mayamna hajik uriba asini se amuba machugi rani fidup sana machuna moirang kaba hajik aina pothokpa isi aseng barani fidup siga asi PHANEK mayek naiba PHANEK siga matching aina pothokjabani hajik uriba myamna asi mayek naiba PHANEK si soi sandoga myambu phajani tawraga utke
Hello miyam na sina miyam bu utpa asing barani video amuba machugi adugi matungda mayek naiba phanek karigumba na miyam na apamba yaurodi comment tobiro karigumna miyam na order lawring asu miyam order lawba yani WhatsApp contact tobiro description da I WhatsApp contact pina thamge nasigi video se masiga loisalage unarase ngo mathagi next video da